पाउचेद युम्बम ओइबा मरोइबा पाउ खराब दे तौजरी NIA ना सलाई की मयुक्ता अनोबा क्रिमिनल अपील अमसु फाइल तौरकले सलाई ग्रुप ऑफ कंपनीज ऑफ अमसुंग स्मार्ट सोसाइटी की ऑफिस अमदे बैंक अकाउंट नेशनल इन्वेस्टिगेशन एजेंसी NIA गुवाहाटी ना लौकटपा केस अमगा मरी लेनना थिंजिनदुना थमलकपदगी था असिगी अनिदा स्पेशल जज NIA मणिपुर दा पीखिबा ऑर्डर अमदा हांगदोअनखिबगी मयुक्ता इन्वेस्टिगेशन एजेंसी असिना हाई कोर्ट ऑफ मणिपुर दा क्रिमिनल अपील नंबर 12 of 2020 अमसुंग मसिगा मरी लेनना miscellaneous criminal appeal number 30 of 2020 फाइल तौरखरबा मतुंगदा अनोबा miscellaneous case criminal appeal अममुक नौनना फाइल तौरखरे NIA की मैकेदी इनौनौना फाइल तौरखलिबा miscellaneous case criminal appeal असिगी number 31 of 2020 ने criminal appeal असी सलाई ग्रुप ऑफ कंपनीज अमसुंग मसिगी स्मार्ट सोसाइटी की मयुक्ता मखोइबो रेस्पोंडेंट ओइना कोनसिलगा फाइल तौरखिबने नकलमरोमदा वर्ल्ड एड्स डे मालेंगु ओइदा लाक्सिन बंगमदबा फिबम मायोकनरी मणिपुर दा सेक्सुअल ट्रांसमिशन दा एड्स सन्दोकपगी चांग वांखलकले कोविड-19 की लाइचतना मालेंगी फिबम खुदिमक्ता मथक मखा ओनबा मखै अवावा मायोकनजरगसु HIV एड्स साइबलाइना असिसु मालेंगु ओइना लाक्सिन बंगमदबा फिबम अमाय मायोकनरी मणिपुर दा औकिबा सही सोलिसिंग अमगा चापन मरफुद्रा की फेब्रुवारी थादा HIV AIDS की लाइचत यानन संदोप थेंगनक्रब तुंगदा ड्रग सीजन मियोइसिंगी मरक्ता लाइचत असि संदोपगी चांग वांगलंबा अदु हौकिबा सही 15 असिदगिदि हाक्तिन्नाबदगी सेक्सुअल लाइचत असि संदोपगी चांग लेप लेतना हेंगलक्तुन औजिति स्टेट असिदा लाइचत असि संदोपगी ख्वाइदगी चावब मरमसु मसिना ओइरे WHO ना पीबा रिपोर्ट की मतुंग इना मालेमगी ओइना मियोइ मिलियन 38.8 HIV AIDS का सागोनदुना हिंगले मसिना तब अतोप मियोइ 38.8 मिलियन दी लाइचत असिना मरम ओइदन लाइखिद्रबने इंडिया की ओइना कुमजा सोलिसिंग अनि तरागा तेरत लोबा सर्वे की मतुंग इना मियोइ मिलियन 2.1 HIV AIDS का सागोनदुना हिंगले मियोइ लिसिंग उम्पुगा मथोइरोमना लाइखिद्रे मालेम सिनबा थुंगना पाक्सना सांदोक्तुना मियोइ कागी पंची माहन खरबा तामथिरबा लाइचत असि हाउजिक फावबा मपुंग पाना लाइयिंगनबा वैक्सीन मेडिकल साइंस ना पुथोकपा ngamdre अदुबा लाइचत असि पॉजिटिव ओइबा मियोइगा हिदाक कापदा येतुम सिरिंज पनबा पॉजिटिव ओइबा मिरो लबि ममादगी मचादा पॉजिटिव ओइबा ई लौदुना कापलबा अमदि पॉजिटिव ओइबा मिका सेक्शन थौरंग यावदना अक्दिन नरुपना चिंगबा मरम खरा असिना संदोकहनबो ओइबना लाइचत असिति ngakthokpa आइबसि इसाना वखल ताराबदि अरुबा म ओइदे मणिपुर स्टेट एड्स कंट्रोल सोसाइटी दगी फंगबा रिपोर्ट की मतुंग इन्ना चलिबा सही असिदा स्टेट असिदा हाक्तिन्नाबदगी HIV AIDS संदोकपगी चांग असि चादा उम्पुगा मरिदा लैरे लोइना ड्रग सिनबदा सिरिन पुनबदगी लाइचत असि संदोकपगी चांगना चादा कुनमंगादा लैरे अदुबो हाइरिबा असि हौकिबा सही सोक लिसिंग अनि तरागा माथोइ तरागा निथोइ ददे स्टेट असिदा HIV पॉजिटिव ओइबा अपुनबा मिसिंगी चादा यांखै तरुक्ति हाक्तिन्नाबदगी संदोरकपागा लोइना चादा कुंथ्रामथोइना ड्रग सिनबदा सिरिन पुनबदगी संदोरकपा ओइरमबने बेंगोली लोन मणिपुरी सिंगी इमालोन ओहनबा यारोय महिरुलदगी असम दा खुंदा लैतादुना लैरबा मणिपुरी सिंगबो नामफुदा बेंगोली लोन इमालोन ओहननबा असम गवर्नमेंटना होनरकपगी मौंग असि याबा ngamloi हाइना मणिपुरी यूथ फ्रंट असम MYFA की प्रेसिडेंट सेराम हेराजित नाफंगदोखरे मणिपुरी लोन बा असम गवर्नमेंट की एसोसिएट ऑफिशियल लोन ओहनगदबनी हाइना लेपतना सथरकपा कैंपेन की मनुंग चना असम मणिपुरी मुस्लिम यूथ फ्रंट MYF na sintuna ngarak Lakifur constituency ki manung channa leiba Ujan Tarapur Lisangkhong Bokla Farda Pangthokpa Marfuga Darat ni thoisuba imalon gi awareness campaign da saruk jakiba MYFA gi president Serap Herojitna makhatana hai aikoi gi imalot Manipuri na larik laisu tamba yaribani na government gi thabak changbada su Manipuri lona exam thaba yan gadabane imalon ba Assam da associate loan oina sakang rifabo leptana khongjang chanchin khigane AMMYF के वाइस प्रेसिडेंट रेहानुद्दीन हाई इमालोन की दमक मिदै पंगल सिंगसु थवाई यावना साउगल्ली अमसोंग साउगुटकने सलाउद्दीन हाई एकोई पॉलिटिकल की लमदा यामना सोथब मरमना मीगी मरोल द इमा कौ हायरकबने अदुना हंदकी पांगथोकदबा असेंबली इलेक्शन द मिदै अमसोंग मिदै पंगल पुल्लगा लाखिबुर द मिदै अमसोंग मिदै पंगल की MLA अम्मा काहननबा होनसे लुपा क्रोर तरारुंगी U-Bim फारे ngamkhai lanthok lansit tawbagi athingba lairingai gi charakta manma romdagi narul da poselapani haida singnaba yaba Lupa Crore tararumgi U-Bim Assam Rifles ki trum signa Ukhrul district ki ko sudagi phare aire thajaba yaba mafamdagi phangba pauna hai Lupa Crore tararumgi mabal oigadaba U-Bim sing adu tongan ba truck tari to Ukhrul tamna putorakibani aduga Nagaland phawduna satkigadabane akangnaba paw phangbadagi Assam Rifles ki trum singna changchak police station da konba Mafam sing the office and Chatabada truck tarita Purak U-Bim ado
कोसु पिलेस मनाक्तगी फाबा ngamkhibani aire maragashida namthakta Nagaland semkhibani IM 16 point agreement na Nagaland semduna Indian Union gi state dam hankibani aina agreement asibo NSCN-IM na kanda janing da phongdok laduna longnom gi ekasina naga gi lamsingba Assam Manipur amus Arunachal gi administration makhada lehenduna naga sing tokai thankibani aire NSCN-IM na thadorak baserot amana ai haujuk leiriba Nagaland State asi Naga People Convention gi mingda naga mioi kharkhak no henkibani amadi asengba freedom fighters sing gi ayaba yaudana Naga issue bo hijack tawkibani aibasi Naga political struggle amadi haujuk chathariba Indo Naga political talk asina lengba yadraba sakhine intelligence bureau na khaidok khajin gi thawjal chathaduna Naga mioi khara maru oina government employee khara ba khulai oina sinaraga Naga People's Convention NPC semkibani aiba wafam thamlagle matamaduda NPC na Naga miyam gi ayaba amadi support yaudana 16 point agreement ko agreement amana Indian Union gi taraga taruk suba state ama oina Nagaland semkhibani anasu NSCN-IM na phongdorakle Naga sing tokai lehen kiba aduna Naga miyam gi political aspiration bo kaidung nung dusu ninghan nabak ngamkhide amadi ahoina dum akan bo political struggle sa tharaki aibasi haujuk leirba struggle asina mayak seng na tagle Launam Namthakta Nagaland State semkhiba asina freedom fighters sing amade Naga miyam da thamoi sa wanki aina claim tawrudun asigumba namthaki ek asibo nahudan ningsing thoram na sing papangthoknaba thawrang NSCN-IM na condemn tawi aire NSCN-IM gi serol asina makhatara duna Naga People's Convention gi matam adugi role adu as a phijo jauna Naga freedom fighters sing na reject tawke NPC gi taraga taruk point agreement asina loilam sandokpa amade tokhai tananabagi maru onba haukrabane Sanabagi pau amada wasa suna bo Barcelona na maithiba pikre Lionel Messi na Maradona da Newell gi ikai khomna bo kre Hauzik chathriba Spanish La Liga season 2020-21 ki manung channa haukiba nongmaisik namita sana kiba match da Barcelona bo mayumda Osasuna bo gol mari sona da kudum chan kiba Sansinduna mai pakpagi lambi da amuk alakiba loinana Lionel Messi da laikitra Argentina football legend Diego Maradona da ikai khomna ba otkre bike singa kodana bhagat khe illegal oi haina law thokraba mapal leba ki bike ani Morisa 125 amusung Kenda 125 thawrga lakpa miyoi ani gari singa kodana asi wangjing uning thong jaga da police ta asat awuk check tawada pharaba miyoi sing adudi wangjing Cherapur da gi sorokheba Vidyananda Singh sahi kuni thoi apokpa laikidaba S Jadumani Singh amasong Hairok Park 1 mayai lekai dagi moirang them Deepak Singh sahi kun gani thoi apokpa nam sing ne makoi gari sing aduga kona na makata pa ain gi oiba thabak laukat na ba khongjom police station da sinakre aire class 10 amadi 12 exam thagadouriba Maheiroisinggi Maraibak tambang ngmdre AMSU Board of Secondary Education Manipur Bosem Council of Higher Secondary Education Manipur Kosem amade atai board sing na loba class 10 amasung 12 examination thagadouriba Maheiroisinggi Maraibak tambang ngmdre aina All Manipur Students Union AMSU na phangdorakle AMSU ki Publicity and Information Secretary Lunpau Lokheng na thadorapa serol amana ai chaliba sahi asigi aukiba Mars tagi aroiba jaul dagi malem sin bathungna sandorakliba tamthiraba laina lejat amu oiriba COVID-19 thengna da balamdam asida akan ba lockdown tawkibana lamdam asegi setmit lon jawna hiram khudimang ta saitheng pangtuna leire ngasi maksu tamthiraba virus asigi positive oiba mising lepa leitana hengalakli bagal loinana laina asina sibagi masingchu noma gi lepa leitana masing hengalakli Iramdam asigi nongmagi saratan jarag ingjariba imong singda laina laichat asin asoba saitheng pibada natana hingna pakhona bada virus asibutung onam laga apang bathabak su nomba amade masida arai pensang napi jonduna imong punan bakan khona ba aikhoi khubidi bangna ure Manipur ki khwaidagi chawba kaithel ama oiriba ima kaithel amadi kaithel singi akoi beda iramdam asigi maike kya dage jamlabam yam amana manama sing phirol amadi tongan ba item kaya gi pochai sing jondana imong manung pujaram ba ado laichat asina maram oraga matam sana kaithel pamba yadana lepana kaithel asigi mapal na imong manung puramba mioi kya gi awaba asilainga na miyang changbiyo laichat asi mapung phana laksin bada namit masing yamna changadaba oibana tung koina chatnaba yagadaba policy ama semnaba miyamna pamle Cherol asin ahai laina laichat asina maram oiduna matam sangna mai tampam sang chingthingduna lakpana tunggi jumbi oigadoriba Maheiroi kya gi Maraibak tambang amdaba phibam amada lakle hiram asigi matang da laika kamari education department na lumna lobiduna thabak pekhalakpagi mami haujuk phawbagi oina miyamna udre loinan education minister na college card survey chatpam natana anoba khongtang amada pekhalakpagi mami udabasi miyam gi laibak thibane maragashida Koubru da Laisang saba yaroi
Koubru Chingda karigumba mawong amada natragana yanaba tam amasung condition amada Koubru Chingda Laisang natragana masjid saba yaroi natragana urep uyung tamba yaroi haina Committee on Protection on Preservation of Mount Koubru CPP of Mount Koubru Organization amana miyamda khanghalli Committee asigi President Seimang Chongloi amasung Joint Secretary Thangminlen Kipgen na khudyak piduna thadorakpa serhol amana haire State asida amasung Sadar Hills da tongan ba thajaba amadi kanglup singgi marakta khunai sanak na bathokan ba yaba mong da Koubru Chingda Laisang thajaba da jumpham oiba thorang kya thengna ba ase nuaite amasung angak poge Mahausa kan ba Lupa Crore Organization amana Koubru Chingda Laisang ga mari lainaba urep uyung tamgani airiba si laibak thibani aina palladuna committee asina ai tongan ba Laisang da nungsiba poklabasu Koubru Chingda mi changan ba thabak tawba asidi masigi mahausa gi phibam da akaiba pibani Kanagumba platform forum natragana community amadana akhanaba Laisang natragana thajaba de jumpham oiraga Koubru Chingge mapu sanaba hodara jabani adubo Koubru Chingda Laisang tension gi thabak pangthok padudi committee asina amuk lamdam adugi committee asina amasung lamdam adugi miyamna taramna ogi haiba wafam zerol aduda palle aroibada content sing asigi maro iba pau khara asiba paudam jariba Manipur local news YouTube channel amadi Facebook page asidagi yang biri bu punang pathaga cari loinana channel lesson adum da kanara badi subscribe like and share tawa kawi gunu punang bu amuka hana thaga cari